Kanglei News ki ayuki pawing biriba pumna magpu roma ilangbamna ikokno na khurumjari. Last warning. Hauzik thokliba maite amadi Kuki lana sida maite khunaida honglakliba yumbalon lamchat chajat amadi thakchi khasi kya da hongba motpa kya lagliba si atuba matamda aikoina mineng changsinlagani. Lana sida yengnabaga mayoknariba maite aikoigi khungakpa amadi yawoloi singna lanthengna duna thawai kathokliba marak asida nupi oibi kyana lamchat kamba tawhaidaba maite khunaida amotpa Teshinba tabakaya matauri social media da masautoktuna kahenba video reels amadi photo kaya si nongmagi asuma sing hengalaktuna haurakliba tungi yumbi oriba singna matau tamnarakli lamdam asigi ningtama pandamgi mami asi nongmagi mami samlagle yengnaba kayagi langda tuduna nupi kaya mangle miyang cha singda punchi lipun semduna yengnaba singna kulai oina sinarakli Matam kaya yengduna kangduna leiba ngamlaktabana aikoina aroiba oina miyamda khanghanjari madudi nupi oibisingna social media da kahenba reels video amadi photo thagatpa khudakta lekadabani hairiba si yadrabadi yanabagi matungina makongda kaplagani haina khanghanjari Kuki sing Changlktanaba IM na directive pikre Manipur gi ngangkai paring kamjong amasong Tengnaupal district ta lokaina Myanmar dagi Kuki gi miyoi kya maruoina KNAB gi miyoi sing Changlkpa thingnanaba Nscn-Im na Kuki sing da directive piduna Khangankre directive asina hairibadi haukiba chahi 2024 da joint meeting pangthokhiba aduda Naga region da Kuki tribe union ga Kuki sip association ga khulching asida leiriba miyoi sing census Taunaba Khangan Haikhre. IM na piriba directive asi thugaiba Kuki group singi mathakta action lawani haina thajaba yaba pawa man hairi. UNET Noida sector 143 scammer 4 HEISNAM MANIKUMAR ge pokpa SNAKUMAR Singh Lefam Topokpi Bisnupur KCP PWZ da CHANGJARAKKHRE. Puya mai thakibagi kumon thauranga maoinana mairoi singna amuba base chetpa haukhre Manipur gi puya mai thakibagi sahi chaniga maudra taruk suba ningsing kumon thauram pangthokadabagi maoinana ngasidagi thaudo adugidama awaba phongdokpa oina tongan ba mahailoi sangchingi mairoi singna amuba base chetpagi khongjang Black Day observation haudokre International Observation Committee on puya mai thaba icon gi publicity subcommittee ke coordinator and Devensor Metain na thadroba cherol amada Black Day observation asi lamdam sida lairiba mahailoi sangchingi mahairoi singna amuba base thetuna amadi masu taret ki firal tangkai sing thaduna ngasidagi tha asigi 22 pauba numit humni sumna awaba phongdokani hairi Republic Day amadi full dress rehearsal ga mari lainana tha asigi tang kunmari amadi kuntarukta traffic diversion ahongba legadauri Victim sing imung dasalaga video namlaga leibagi mahutta victim sing adu pubiraga police da FIR palhalu aduna success oigani video thadorakpa heli makai somdana mina loksing oiba hengalai 2024 da Thawal District Hospital da accident khakta da case lising amaga humfulaki DC India sakwana boho nambada Manipur miyamna asawa thaudang lori haina Prime Minister na singtharakli Khuraizam athawbana kokomi gi coordinator gi thawpuragani Kokomi lanai lumnate apunba saktam amadi Manipur kanaba tholakibani Khuraizam athawba na coordinating committee on Manipur integrity Kokomi gi anauba coordinator oina ngasidagi thawpukre Kokomi haiba lup asi lanai lumnate state asibu yaifanaba apunba saktam ngaktuna thamnaba chakatpa lamdam ama oina tholakpa lup amani haina nauna ngasidagi coordinator gi thawpuraba Khuraizam athawba na phongdokre Nupi ani warak watembada lukki kadarshingna wahaiwata fajadaba sinakibadu soikhre KCP Shirol sinahai mitei khunaida amukta thoktriba hangoiningai oiraba khunai asibu maring marang hanba yaba thawdok ama oina lesang tengkoba Langthawal kunjada leiba miyoi asina maga mari thokpa nupi aniga aronba mari leiramba thawdok adubu lumna lawbaga loinana thawdok asida Chennai hairiba nupi ani adu warak watemba tawbada lukki kadarshingna wahaiwata fajadaba sinaba adu soikhre Hairiba miyoi asi lup asigi action team na thiba humbagi thabak chathari lup asina thawdok aduga mari leinana phangba report amada mari mata masa khanglaktraba sadagi hena sathiraba lesang tengkoba asi masa kanjanaba yawoloi lup amada sanjaduna leiri haiba paw asi lup asina khangba ngamle Lesang tengkoba hairiba khunai asigi yengnaba miyoi asi kanagumba yawoloi lup natraga civil society organization natraga lekai club amata da sanja pampiganu Lesang tengkoba bu lup asida Sinabiduna masagi maragi matung ina lebak miyam khangna serak pibada yawoloi sing CSO amadi club sing na su lup asibu mateng pangbiyu haina serol asida makatarakli